ngasi nungthil Sunrise Club 𝗬𝗦𝗥𝗡 𝗬𝗦 𝗠𝗢𝗡 Senduna Sunrise Club Playground da team 9 saruk yaduna First 𝗬𝗡𝗡 𝗬𝗔𝗏 Memorial Open 6A Side Football Tournament 2024-25 hongnabi matung inna 𝗬𝗏 District ki Superintendent of Police 𝗬𝗏 MPS na chief guest oiduna hongdokre ngasi ge opening match ta Sunrise Club 𝗬𝗦 na 38 Assam Rifles bu goal 9-0 da 𝗬𝗡𝗏 piki amadi ani suba match na Maira Club Chingdong Lekai na SGPSA Sonapur A bu goal 3-0 da 𝗬𝗡𝗏 piki ngasi gi match asi ahaibam Joy Kumar Singh amadi asangbam Bahalal Singh na conduct tawkibani hairi hayengi ahanba match na 𝗬𝗏𝗡 brothers ka YPU Sonapur ga sanagani loinana ani suba match na TNLC Digli ga East Sonapur ga sanagani ahum suba match na SRC K B ga YLC Dibongkunau ga mari suba match na UPC Utathol ga YCC Champanagar ga sanagani hairi ngasi hawdokibagi thoram aduda Sunrise Club 𝗬𝗦𝗥𝗡 𝗬𝗦 𝗬𝗏 gi president 𝗬𝗏 Singh amadi 38 Assam Rifles 𝗬𝗏 gi commandant colonel Chundawat Prasan Singh SC All 𝗬𝗏 Sports Association gi president 𝗬𝗏 Singh na mathang sit na president amadi guest of honor oina saruk yaki pangthokliba football tournament asi Singjamai Thongam Lekai de leiba 𝗬𝗏𝗡 Stalin Singh amadi mahaki imung manungna makoi gi leikidraba mapabung 𝗬𝗏𝗡 𝗬𝗏 gi mingda kachaba tournament ni hairi ngasi nungthil Sunrise Club 𝗬𝗦𝗥𝗡 𝗬𝗦 𝗬𝗏 Senduna Sunrise Club Playground da team 9 saruk yaduna First 𝗬𝗏𝗡 𝗬𝗏 Memorial Open 6A Side Football Tournament 2024-25 hongnabi matung inna 𝗬𝗏 District ki Superintendent of Police Singh MPS na chief guest oiduna hongdokre ngasi ge opening match ta Sunrise Club 𝗬𝗦 na 38 Assam Rifles bu goal 9-0 da 𝗬𝗡𝗏 piki amadi ani suba match na Maira Club Chingdong Lekai na SGPSA Sonapur A bu goal 3-0 da 𝗬𝗡𝗏 piki ngasi gi match asi ahaibam Joy Kumar Singh amadi asangbam Bahalal Singh na conduct tawkibani hairi hayengi ahanba match na 𝗬𝗏𝗡 brothers ka YPU Sonapur ga sanagani loinana ani suba match na TNLC Digli ga East Sonapur ga sanagani ahum suba match na SRC K B ga YLC Dibongkunau ga mari suba match na UPC Utathol ga YCC Champanagar ga sanagani hairi ngasi hawdokibagi thoram aduda Sunrise Club 𝗬𝗦𝗥𝗡 𝗬𝗦 𝗬𝗏 gi president 𝗬𝗏 Singh amadi 38 Assam Rifles 𝗬𝗏 gi commandant colonel Chundawat Prasan Singh SC All 𝗬𝗏 Sports Association gi president 𝗬𝗏 Singh na mathang sit na president amadi guest of honor oina saruk yaki pangthokliba football tournament asi Singjamai Thongam Lekai de leiba 𝗬𝗏𝗡 Stalin Singh amadi mahaki imung manungna makoi gi leikidraba mapabung 𝗬𝗏𝗡 𝗬𝗏 gi mingda kachaba tournament ni hairi